ꯌꯥꯝꯅ ꯇꯦꯟꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯥꯒꯠꯅꯕꯒꯤ ꯁꯛꯇꯤ꯫ ꯍꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯔꯥꯜ ꯊꯤꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯖꯕ ꯑꯍꯜ ꯑꯃ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯀꯥꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯍꯪꯂꯛꯏ, "ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯕ?" ꯑꯍꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯔꯥꯜꯁꯤꯡ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯒꯨꯟꯁꯤꯡ ꯑꯃꯨꯛ ꯍꯥꯏꯅꯔꯣ꯫" ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯦ ꯃꯆꯦꯠ ꯑꯅꯤꯒ ꯕꯣꯜꯄꯦꯟ ꯑꯅꯤꯒ ꯊꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯅꯤ ꯑꯗꯨꯒ ꯕꯣꯜꯄꯦꯟ ꯑꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯁꯤꯟꯅꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯃꯗꯤ ꯕꯣꯜꯄꯦꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯒ ꯅꯨꯄꯥ ꯑꯗꯨꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟꯁꯤꯡ ꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯆꯦꯖꯦꯠꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯁꯤꯟꯅꯒꯦ ꯍꯦꯛ ꯇꯧꯕꯗ ꯑꯍꯜ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯊꯣꯛꯅꯔꯒ ꯄꯥꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯦꯖꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯦꯖꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯈꯣꯏ ꯃꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯆꯦꯖꯦꯠꯁꯤꯡꯗꯨ ꯄꯥꯕ ꯍꯧꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯤꯟꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯆꯦꯖꯦꯠ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯆꯦꯖꯦꯠ ꯑꯗꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯒꯨꯟ ꯊꯥꯔꯛꯄꯗꯨ ꯎꯕꯗ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯑꯍꯜ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫